ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯂꯩꯆꯜꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯇꯥꯕꯗ ꯂꯧꯁꯤꯟꯕ ꯉꯝꯒꯗꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ꯫ ꯇꯣꯝꯕꯨꯡ ꯑꯃꯁꯨꯡ ꯌꯣꯡꯅꯥꯎ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯝ ꯌꯥꯝ ꯍꯦꯟꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯑꯉꯥꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯃꯍꯥꯛ ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯁꯤꯕ ꯑꯣꯏ꯫ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯨꯡ ꯁꯥꯖꯧ ꯑꯃꯗꯤ ꯊꯔꯣꯁꯪꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯂꯝ ꯌꯥꯝ ꯍꯦꯟꯕ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯖꯧꯅ ꯂꯧꯕꯨꯛꯇ ꯆꯠꯄꯗ ꯍꯦꯛ ꯍꯦꯛ ꯄꯨꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ꯫ ꯂꯧꯁꯤꯡ ꯂꯣꯛꯄ ꯃꯇꯝ ꯂꯣꯏꯔꯒ ꯍꯪꯒꯥꯝ ꯍꯨꯟꯅꯕꯒꯤ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯅꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯨꯡꯗꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯟꯅꯩ꯫ ꯁꯥꯖꯧꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯁꯟ ꯂꯥꯕ ꯑꯅꯤꯅ ꯈꯣꯏꯗꯣꯛꯂꯤ꯫ "ꯄꯥꯕ ꯄꯥꯕ, ꯇꯨ ꯀꯩꯅꯣꯝ ꯂꯩꯔꯦ!" ꯇꯣꯝꯕꯨꯡꯗꯨ ꯃꯈꯨꯠꯇ ꯀꯧꯈꯥ ꯑꯃꯅꯤ ꯄꯥꯏꯔꯒ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯖꯧ ꯃꯆꯥꯅ ꯀꯧꯕ ꯑꯗꯨꯗ ꯂꯧ ꯐꯩꯗꯣꯝ ꯑꯗꯨꯃ ꯈꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯎꯆꯨꯛꯇ ꯄꯨꯠꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯂꯧꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯇꯣꯝꯕꯨꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ "ꯄꯥꯕ, ꯇꯨ ꯀꯩꯅꯣ ꯁꯤꯕꯣ? ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯄꯥꯜꯂꯝꯃꯤꯅꯤꯅꯦ꯫ ꯑꯩꯅ ꯂꯩꯕꯥꯛ ꯇꯧꯕꯗ ꯐꯪꯂꯤꯅꯦ." ꯁꯥꯖꯧ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯧꯈꯥꯗꯨ ꯂꯧꯔꯒ "ꯀꯧꯈꯥꯅꯤꯅꯦ ꯁꯤꯗꯤ. ꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯒꯦ ꯄꯥꯕ?" "ꯕꯣꯔꯥ ꯆꯥꯕ ꯌꯥꯏ, ꯏꯔꯣꯝꯕ ꯆꯥꯕꯁꯨ ꯌꯥꯏꯌꯦ." "ꯑꯗꯨꯗꯤ ꯑꯩ ꯈꯔ ꯇꯥꯜꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯏꯃꯥꯅ ꯕꯣꯔꯥ ꯍꯧꯍꯟꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯨꯡꯗꯨ ꯑꯃꯨꯛ ꯀꯧꯈꯥ ꯇꯥꯟꯐꯝꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯁꯥꯖꯧꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯋꯥꯔꯅꯤꯅꯦ ꯅꯪꯕꯣ, ꯇꯥꯜꯂꯨꯔꯅꯨ." ꯇꯣꯝꯕꯨꯡ ꯃꯄꯥꯅ ꯍꯥꯏꯕꯒ ꯇꯥꯗꯦ꯫ ꯂꯩꯕꯥꯛꯇꯨ ꯈꯔꯒ ꯇꯧꯕ ꯅꯨꯡꯉꯥꯏꯕꯒ ꯀꯧꯈꯥꯗꯨ ꯐꯅꯌꯥꯝ ꯇꯥꯜꯂꯦ꯫ ꯃꯄꯥꯒꯤ ꯀꯣꯛꯁꯦꯠꯇꯨꯗ ꯌꯣꯝꯂꯒ ꯄꯨꯔꯛꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯣꯠꯄ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯧꯈꯥ ꯃꯌꯣꯝꯗꯨ ꯃꯃꯥꯗ ꯎꯠꯂꯒ "ꯏꯃꯥ ꯏꯃꯥ, ꯇꯨ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨꯅꯦ." ꯊꯔꯣꯁꯪꯕꯤꯅ "ꯍꯥꯏ, ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯍꯥꯟꯅ ꯍꯥꯝꯗꯣꯛꯆꯣ ꯆꯠꯂꯨ." "ꯁꯤ ꯀꯩꯅꯣꯕ ꯁꯤꯗ ꯌꯣꯝꯃꯛꯏꯁꯦ?" ꯊꯔꯣꯁꯪꯕꯤꯗꯨ ꯃꯨꯠꯊꯔꯛꯂꯤꯕꯁꯤꯡꯗꯨ ꯎꯇꯣꯡ ꯄꯥꯏꯗꯨꯅ ꯀꯥꯝꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄ ꯁꯪꯂꯝꯗꯦ꯫ "ꯊꯅꯝꯃꯣ ꯊꯅꯝꯃꯣ, ꯏꯃꯥ ꯀꯣꯟꯅ ꯌꯦꯡꯉꯒꯦꯀꯣ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯌꯦꯡꯉꯣꯕꯁꯦ." ꯀꯧꯈꯥ ꯃꯌꯣꯝꯗꯨ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯊꯥꯡꯖꯤꯜꯂꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯝꯃꯤ꯫ "ꯈꯪꯗꯦꯕ ꯑꯩ, ꯀꯩꯅꯣꯕ ꯁꯤꯕꯨ?" ꯀꯥꯝꯈꯠꯂꯤꯕꯁꯤꯡꯗꯨ ꯃꯩ ꯆꯥꯛꯈꯠꯂꯛꯄꯒ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅ ꯎꯠꯂꯤꯕ ꯃꯌꯣꯝꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯐꯥꯏ꯫ ꯀꯣꯛꯁꯦꯠꯇꯨꯅ ꯌꯣꯝꯂꯤꯕ ꯃꯌꯣꯝꯗꯨ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯄꯗ ꯇꯣꯝꯕꯨꯡꯅ "ꯏꯃꯥ, ꯁꯤꯁꯦ ꯍꯣꯔꯦꯟ ꯕꯣꯔꯥ ꯍꯧꯕꯤꯌꯨꯀꯣ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ. ꯅꯄꯥ ꯏꯔꯨꯖꯔꯤꯉꯩꯗ ꯅꯪꯁꯨ ꯂꯨꯖꯊꯣꯛꯎꯔꯣ. ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯕꯨꯡꯗꯨ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯍꯤꯡꯈꯣꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯜꯂꯤ꯫ ꯑꯁꯣꯝꯗ ꯁꯥꯖꯧꯗꯨ ꯏꯁꯤꯡꯗ ꯇꯥꯔꯨꯕꯒꯤ ꯃꯇꯨ ꯃꯃꯥꯟ ꯏꯆꯣꯠ ꯆꯣꯠꯂꯕ ꯌꯣꯡꯅꯥꯎ ꯑꯃ ꯄꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯣꯡꯅꯥꯎꯗꯨ ꯏꯪꯕꯒꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯈꯣꯜꯗꯨ ꯏꯄꯤꯛ ꯄꯤꯛꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯣꯝꯕꯨꯡ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ "ꯑꯌꯥ, ꯌꯣꯡꯅꯥꯎꯅꯦ." ꯁꯥꯖꯧ ꯌꯣꯡꯅꯥꯎꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ "ꯁꯦ ꯑꯃꯨꯛꯇ ꯄꯝꯃꯨꯁꯦ, ꯃꯊꯛꯇ ꯐꯝꯃꯨꯀꯣ." ꯇꯣꯝꯕꯨꯡ ꯌꯣꯡꯅꯥꯎ ꯃꯇꯨ ꯆꯣꯠꯄꯗꯨ ꯄꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯄꯥꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯇꯥꯗꯦ꯫
ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯌꯣꯡ ꯐꯥꯔꯛꯑꯦ꯫ ꯌꯣꯡꯅꯥꯎꯗꯨ ꯃꯆꯨꯝꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯁꯥꯗꯨ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯥꯛꯈꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯔꯣꯁꯪꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯆꯥꯛꯈꯨꯝꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯃꯤ ꯅꯪꯕꯣ꯫ ꯇꯣꯝꯕꯨꯡꯗꯨ ꯌꯣꯡꯅꯥꯎ ꯑꯆꯣꯠꯄꯗꯨ ꯄꯝꯂꯒ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯣꯡꯅꯥꯎ ꯑꯃ ꯐꯥꯔꯛꯑꯦ, ꯄꯥꯕꯅ ꯑꯩꯒꯤ ꯌꯣꯡꯅꯥꯎ ꯑꯃ ꯐꯥꯔꯛꯑꯦ꯫ ꯌꯣꯡꯅꯥꯎꯗꯨ ꯀꯣꯜꯂꯒ ꯑꯃꯨꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯗ ꯃꯇꯨꯗꯨ ꯀꯪꯍꯜꯂꯤ꯫ ꯇꯣꯝꯕꯨꯡꯁꯨ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯪꯂꯝꯃꯤ꯫ ꯁꯥꯖꯧ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯏ꯫ ꯈꯨꯗꯩꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯨꯡ, ꯅꯪꯕꯨ ꯌꯣꯡꯅꯥꯎꯗꯣ ꯉꯥꯏꯍꯥꯛꯇ ꯊꯝꯃꯨ ꯅꯨꯡꯁꯥꯗꯨꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ ꯏꯄꯥ ꯏꯔꯨꯖꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯇꯣꯝꯕꯨꯡ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯇꯜꯂꯦ ꯇꯜꯂꯦ, ꯌꯣꯡꯁꯦ ꯁꯪꯗꯣꯏꯅꯦ꯫ ꯌꯣꯡꯗꯨꯗꯤ ꯏꯔꯨꯖꯔꯕꯅꯦ, ꯅꯪꯗꯤ ꯏꯔꯨꯁꯨ ꯂꯨꯖꯗꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯌꯣꯡꯁꯤ ꯆꯦꯟꯈ꯭ꯔꯅꯤꯌꯦ꯫ ꯆꯦꯜꯂꯣꯏ ꯆꯦꯜꯂꯣꯏ, ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯍꯜꯂꯝꯃꯨ, ꯊꯨꯅ ꯀꯥꯔꯛꯇꯣꯏꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯏꯔꯨ ꯂꯨꯖꯊꯣꯛꯂꯗꯨꯅ ꯆꯥꯛ ꯇꯣꯛꯂꯦ꯫ ꯇꯣꯝꯕꯨꯡ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯨ ꯇꯣꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯌꯣꯡꯅꯥꯎꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯌꯣꯡꯅꯥꯎꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯌꯣꯡꯅꯥꯎꯗꯨꯁꯨ ꯇꯣꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯁꯥ ꯈꯔꯁꯨ ꯇꯦꯛꯈꯠꯂꯦ ꯌꯣꯡꯅꯥꯎꯗꯨ꯫ ꯌꯣꯡꯅꯥꯎꯗꯨ ꯇꯣꯝꯕꯨꯡꯗꯧꯅ ꯏꯄꯪ ꯄꯪꯉꯤ꯫ ꯃꯃꯤꯠ ꯃꯅꯥ ꯇꯔꯥꯎ ꯇꯔꯥꯎ, ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯇꯥꯎꯕꯤ, ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒ ꯂꯩꯔꯗꯣꯏꯅꯤꯀꯣ꯫ ꯌꯣꯡꯅꯥꯎꯗꯨ ꯃꯔꯣꯜ ꯈꯪꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯪꯈꯣꯡꯗ ꯈꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ ꯑꯅꯤꯗꯨ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯁꯥꯟꯅꯩ, ꯍꯤꯡꯈꯣꯜ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯨꯛ ꯆꯠꯂꯤ꯫